Online Manipur YouTube channel as being beautiful mayam punam po mukhan na taram noksari han badayam na muru ipa pawam of the Thamzage Imphal West CDO Commando Singh makuta nong may pairure haiduna protest tawa hukre karigidamakta CDO Singh na protest tawribano haibadu makhagi wafam Singh asim munna tamin asimayam Commando mayam gandam do hore yang phebe photo to yamna madam sa dawa madu yamna to dawa gandan da dawa photo kra to ga government ne sar ko pidda gi gandam do hore pa discipline force mangi makha da levne tong tong ma to ga dawa rule long khak lei bani na madu gi run dui makha da kai lei bani na to action lobby ga dawa Senior bisa kan lobby itu betul lagi, apa boleh sih komando lagi kulai sih, gandang tu apa jadi foto betul, kiaman mana pun lari. Ahan berdayam na maru iba pawam of the Thamzage ADC election MP election ke pun napang thok minana batak silagli Tribal Affairs and Hills ke pampai riba let paw hokip sinduk piro former ADC member sing Sahi ahum ga tha ahum election pangthok tana leiriba autonomous district council ADC election ikui kui dina pangthok laga daba MP election ga punna pangthok pina former ADC member sing na lenga takchilakli loina status thok liba irang asna maram oirga tribal affairs and hills minister let paw hokip leitaba ga sabman re masala leitaba na tokhum thok pa apik scheme macha ma forward tawdaba na sin missing ge saukat tawrang maning halle maram dona minister asi sindok piro haina chief minister and biren gi puning sinchilakli hiram masi ga mari leina nga sinung tinching mai rong da leiba ADC bawon the former ADC member sing ga pawmi sing ga unaba the ADC ukrul gi former executive member wang rungayo ningsen na ADC taruki election pangthok taba si sahi hum ga tha hum phare adu state assembly election di mapang phana pangthok tuna lagli masimag lengak na local body muthatle haibada laloi haina lawi sing amasung tampaki local body namsinduna thamba haibasi lengak asi salaibu ngamdraba fail oiraba lengak oire haiba tagle maram aduna pangthok tana leibe ADC amadi tampaki local body election asi ikui kuiduna pangthok lagadaba MP election ga punna pangthok piu ADC election pangthok taba haibasi singi miam gi saukat thorang da maning halle maru ina singi mohom sing da local MLA na saukat thorang gi thabuk paikhat pada yosin bangam da kudimang ADC na paikhat tuna lagi bani masi khang na lengak na thabuk tobiu nakal amarom da ngasi phawbo loisin bangam dribe state asigi irang namaram oiraga hojik tribal affairs and hills minister let paw hokip leitaba sabmanare masala leitawr ma tokhum tokpa apik social welfare scheme kaya phawbo bai pangam dre miam gi development da kai ba kaya lakpuna minister asi sinduk tuna atop MLA sing da pham asi sinnabi hairagli aduga mathengi update asina